ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯒꯜ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯄꯪꯅ ꯁꯥꯃꯨ ꯐꯥꯕ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯄꯪꯕꯣꯏꯔꯦ꯫ ꯅꯣꯡꯃ ꯃꯥꯅ ꯆꯥꯛ ꯆꯥꯔꯤꯉꯩꯗ ꯎꯇꯤꯜ ꯑꯃ ꯊꯣꯔꯛꯇꯨꯅ ꯄꯨꯈꯝ ꯃꯌꯥꯗ ꯇꯤꯕꯤ ꯇꯤꯕꯤ ꯆꯠꯂꯕꯗ ꯑꯄꯪꯅ ꯁꯥꯎꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯈꯨꯠꯇꯨꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯗꯣꯛ ꯍꯦꯛ ꯁꯨꯕꯗ ꯎꯇꯤꯜ ꯑꯗꯨ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯁꯤꯔꯦꯗꯣ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯤꯅ "ꯀꯔꯤ ꯇꯧꯔꯤꯕꯅꯣꯗꯨꯕꯣ?" ꯍꯥꯏꯅ ꯍꯪꯕꯗ ꯑꯄꯪꯅ "ꯁꯥꯃꯨ ꯍꯥꯠꯂꯤꯕꯅꯤ" ꯍꯥꯏꯅ ꯈꯨꯝꯕꯣꯏꯔꯦ꯫ ꯅꯨꯄꯤꯗꯨꯅ "ꯑꯣꯟꯊꯣꯛꯄꯅꯤꯗ" ꯍꯥꯏꯔꯝꯂꯒ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯥꯟꯕꯗꯨ ꯆꯨꯝꯊꯣꯛꯂꯝꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯑꯄꯪꯅ ꯎꯇꯤꯜ 4-5 ꯍꯥꯠꯂꯤ, ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯠꯂꯤꯕꯗꯨ ꯁꯥꯃꯨꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯔꯩ꯫ ꯑꯄꯪꯒꯤ ꯃꯆꯤꯟꯗꯒꯤ ꯃꯥꯗꯤ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯁꯥꯃꯨ ꯍꯥꯠꯄ ꯉꯝꯃꯤ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯈꯤꯗꯨꯅ ꯂꯩꯀꯥꯏ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎꯃꯪ ꯑꯃꯗ ꯁꯥꯃꯨ ꯂꯝꯁꯥ ꯑꯃ ꯉꯥꯎꯔꯦ, ꯃꯤ ꯁꯥ ꯁꯟ ꯀꯌꯥ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯋꯥꯀꯠꯂꯔꯦ꯫ ꯅꯤꯡꯊꯧꯅ ꯊꯤꯟꯗꯅ ꯃꯩꯍꯨꯝ ꯃꯣꯔꯣꯛ ꯊꯥꯗꯨꯅ ꯄꯥꯎꯖꯦꯜꯂꯦ, ꯑꯗꯨꯕꯨ ꯁꯥꯃꯨ ꯐꯥꯕ ꯉꯝꯕ ꯑꯀꯟꯕ ꯀꯅꯥ ꯑꯃꯠꯇ ꯆꯣꯡꯊꯣꯔꯛꯇ꯭ꯔꯦ꯫ ꯑꯄꯪꯅ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯀꯔꯤ ꯑꯃꯠꯇ ꯈꯟꯊꯕ ꯇꯧꯗꯅ "ꯑꯩ ꯐꯥꯕꯤꯒꯦ, ꯅꯈꯣꯏꯒꯤ ꯁꯥꯃꯨ ꯃꯆꯥꯗꯨꯃ ꯐꯥꯕꯕꯨ ꯀꯩꯗꯧꯒꯦ, ꯈꯨꯇꯨꯝꯅ ꯇꯣꯛ ꯁꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯂꯣꯏꯔꯦ" ꯍꯥꯏꯕꯣꯏꯔꯦ꯫ ꯄꯥꯎ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯑꯄꯪꯕꯨ ꯀꯧꯈꯠꯇꯨꯅ ꯍꯪꯕꯗ ꯑꯄꯪꯅ "ꯏꯅꯤꯡꯊꯧ ꯅꯅꯥꯏ, ꯑꯩ ꯁꯣꯏꯗꯅ ꯐꯥꯖꯒꯦ꯫ ꯃꯥꯒꯨꯝꯕ ꯁꯥꯃꯨ ꯃꯆꯥ ꯑꯃ ꯐꯥꯕꯕꯨ ꯀꯔꯤ ꯂꯩꯕ ꯊꯕꯛꯅꯣ, ꯀꯔꯤꯁꯨ ꯆꯤꯡꯅꯕꯤꯔꯨꯔꯅꯨ" ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ "ꯐꯔꯦ, ꯑꯗꯨꯗꯤ ꯐꯥꯔꯣ" ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯦ꯫ ꯃꯋꯥ ꯑꯄꯪꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, "ꯑꯄꯪꯁꯤ ꯉꯁꯤꯗꯤ ꯁꯥꯃꯨꯅ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅꯗꯤ ꯁꯥꯃꯨꯅ ꯍꯥꯠꯇꯨꯅ ꯁꯤꯕꯁꯨ ꯁꯤꯕ, ꯃꯥꯒꯤ ꯆꯌꯣꯝꯗ ꯍꯨ ꯍꯥꯞꯆꯤꯜꯂꯒꯦ, ꯃꯗꯨ ꯆꯥꯗꯨꯅ ꯃꯥ ꯁꯤꯖꯔꯁꯅꯨ꯫ ꯁꯥꯃꯨ ꯃꯌꯥꯅ ꯊꯤꯟꯗꯨꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯗꯧ ꯁꯔꯨꯛ ꯃꯁꯤꯅ ꯍꯦꯟꯅ ꯐꯔꯦ" ꯍꯥꯏꯗꯨꯅ ꯆꯌꯣꯝꯗꯨꯗ ꯍꯨ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯄꯪꯗꯤ ꯃꯗꯨꯒꯗꯨ ꯑꯃꯠꯇ ꯈꯪꯄꯣꯟꯇꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯣꯝꯕꯤꯕ ꯆꯌꯣꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯑꯄꯪ ꯎꯃꯪꯗ ꯁꯥꯃꯨ ꯂꯝꯁꯥ ꯐꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯉꯛꯄ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯄꯨꯝꯕ ꯌꯦꯡꯅꯤꯡꯕꯅ ꯎꯃꯪ ꯃꯌꯥꯗ ꯇꯤꯜꯂꯔꯦ꯫ ꯀꯥꯡꯕꯨ ꯈꯔꯅꯗꯤ "ꯃꯥꯗꯤ ꯁꯥꯃꯨ ꯈꯨꯇꯨꯝꯅ ꯁꯨꯗꯨꯅ ꯍꯥꯠꯄ ꯉꯝꯕꯅꯤ, ꯁꯣꯏꯗꯅ ꯐꯥꯒꯅꯤ"꯫ ꯀꯥꯡꯕꯨ ꯈꯔꯅ ꯑꯃꯨꯛ "ꯀꯗꯥꯏꯗꯒꯤꯅꯣꯗ, ꯁꯥꯃꯨꯗ ꯂꯛꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯁꯤꯗꯨꯅ ꯇꯣꯛꯀꯅꯤ", ꯄꯉꯥꯡ ꯃꯉꯥꯡꯅꯩ꯫ ꯀꯣꯅꯨꯡꯒꯤ ꯄꯨꯡ ꯊꯤꯟꯕ ꯌꯩꯕ ꯀꯥꯡꯕꯨꯒ ꯂꯣꯏꯅꯅ ꯑꯄꯪ ꯁꯥꯃꯨ ꯂꯝꯁꯥ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨ ꯇꯥꯟꯅ ꯂꯥꯛꯂꯦ꯫ ꯎꯃꯪꯒꯤ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ, ꯃꯤ ꯃꯌꯥꯝ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯡ ꯊꯤꯟꯕ ꯌꯩꯕꯁꯤꯡꯗꯨ ꯂꯩꯍꯧꯔꯦ꯫ ꯑꯄꯪ ꯃꯊꯟꯇ ꯎꯃꯪ ꯃꯅꯨꯡꯗ ꯁꯥꯃꯨ ꯐꯥꯕ ꯆꯠꯈ꯭ꯔꯦ꯫ ꯎꯃꯪ ꯃꯅꯨꯡꯗ ꯆꯠꯈ꯭ꯔꯕ ꯑꯄꯪꯅ ꯁꯥꯃꯨ ꯂꯝꯁꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯁꯥꯃꯨ ꯂꯝꯁꯥꯗꯤ ꯎꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯑꯦ꯫ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯑꯄꯪꯅ ꯍꯧꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ ꯁꯥꯃꯨ ꯂꯝꯁꯥ, ꯊꯣꯔꯛꯎ ꯂꯥꯎ, ꯍꯥꯠꯇꯣꯛꯄꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯂꯥꯎꯔꯝꯂꯒ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯐꯝꯊꯔꯒ ꯆꯌꯣꯝ ꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯁꯥꯊꯤꯈ꯭ꯔꯕ ꯁꯥꯃꯨ ꯂꯝꯁꯥ ꯑꯗꯨ ꯐꯦ ꯐꯦ ꯈꯣꯡꯂꯗꯨꯅ ꯑꯔꯥꯞꯄꯗꯒꯤ ꯑꯄꯪꯅ ꯂꯩꯔꯤꯕ ꯎꯈꯣꯡ ꯑꯗꯨ ꯇꯝꯅ ꯐꯨꯖꯤꯜꯂꯛꯄꯣꯏꯔꯦ꯫ ꯑꯄꯪꯗꯤ ꯁꯥꯃꯨ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ꯫ ꯎꯇꯤꯜ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨꯕꯨ ꯁꯥꯃꯨꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯁꯥꯃꯨꯗꯤ ꯑꯁꯨꯝ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯃꯥꯗꯤ ꯀꯅꯥꯅ ꯈꯪꯗꯨꯅꯤ꯫ ꯃꯥꯅ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯇꯝꯊꯤꯔꯕ, ꯃꯨꯅ ꯋꯥꯡ ꯆꯥꯎꯔꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯁꯛꯇꯝ ꯑꯃ ꯃꯉꯣꯟꯂꯣꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄ ꯎꯕꯗ ꯑꯄꯪ ꯀꯤꯕꯅ ꯃꯇꯥ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯊꯣꯛꯄ ꯍꯧꯔꯝꯂꯕ ꯆꯌꯣꯝ ꯑꯗꯨ ꯌꯣꯝꯁꯤꯟꯕ ꯅꯪꯗꯅ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯣꯠꯈ꯭ꯔꯦ꯫ ꯁꯥꯃꯨꯅ ꯎꯒꯤ ꯃꯅꯥꯛ ꯌꯧꯔꯕꯗ ꯑꯄꯪꯒꯤ ꯆꯌꯣꯝ ꯑꯗꯨ ꯃꯅꯥꯇꯣꯟꯅ ꯁꯨꯠ ꯁꯨꯠ ꯅꯝꯂꯒ ꯈꯣꯠꯇꯨꯅ ꯃꯌꯥꯗ ꯅꯝꯁꯤꯜꯂꯒ ꯁꯥꯏꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯥꯃꯨ ꯑꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯃꯥꯏꯊꯛꯇ ꯕꯣꯝ ꯇꯨꯗꯨꯅ ꯁꯤꯔꯦ꯫ ꯁꯥꯃꯨ ꯑꯗꯨ ꯇꯁꯦꯡꯅ ꯁꯤꯔꯦ, ꯁꯨꯛꯂꯦꯡ ꯂꯦꯡꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯎꯔꯕꯗ ꯑꯄꯪ ꯎ ꯃꯊꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯦ꯫ ꯎꯃꯪꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯑꯉꯝ ꯑꯊꯧ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯉꯥꯏꯔꯤꯕ ꯑꯗꯨꯗ
ꯄꯥꯎ ꯑꯁꯤ ꯇꯝꯂꯔꯦ꯫ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯁꯥꯃꯨ ꯁꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯁꯥꯃꯨ ꯑꯁꯤꯕꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯟꯕꯒ ꯆꯤꯡꯕꯒ ꯇꯧꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯤ꯫ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯅꯤꯡꯊꯧꯅ ꯑꯄꯪꯗ "ꯅꯪꯒꯤ ꯃꯅꯥꯗꯤ ꯏꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯑꯁꯤ ꯅꯉꯣꯟꯗ ꯂꯨꯍꯣꯡꯗꯨꯅ ꯄꯤꯕꯅꯤ" ꯍꯥꯏꯔꯕꯗ ꯑꯄꯪꯅ ꯈꯨꯝꯈꯤ, "ꯑꯍꯣꯏ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯁꯣꯏꯗꯅ ꯂꯧꯖꯅꯤ"꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯕꯗ ꯑꯄꯪꯒꯤ ꯅꯨꯄꯤꯅ ꯅꯤꯡꯊꯧꯗ ꯆꯠꯇꯨꯅ "ꯑꯄꯪꯅ ꯍꯥꯠꯄ ꯁꯥꯃꯨ ꯅꯠꯇꯦ, ꯅꯅꯥꯏ ꯑꯩꯅ ꯍꯥꯠꯆꯕꯅꯤ" ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧꯗ ꯇꯝꯂꯦ꯫ ꯅꯤꯡꯊꯧꯅ "ꯅꯪꯗꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯕꯤ, ꯃꯋꯥ ꯍꯥꯠꯀꯦ ꯇꯧꯕꯤ ꯅꯨꯄꯤꯅꯤ" ꯍꯥꯏꯗꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯇꯨꯅ ꯁꯨꯅꯨ ꯌꯥꯏꯉꯪ ꯇꯩꯁꯤꯟꯗꯨꯅ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗꯨꯅ ꯎꯃꯪꯗ ꯇꯥꯟꯊꯣꯛꯈꯤ꯫ ꯑꯄꯪꯕꯨꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯟꯌꯥꯒ ꯂꯨꯍꯣꯡꯕꯤꯗꯨꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯄꯤꯔꯒ ꯑꯅꯤꯁꯨꯕ ꯅꯤꯡꯊꯧꯒꯨꯝ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯈꯤ꯫ ꯐꯠꯇꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯐꯠꯇꯕꯗ ꯑꯣꯏ ꯍꯥꯏꯕꯒꯨꯝꯅ ꯑꯄꯪꯒꯤ ꯅꯨꯄꯤ ꯐꯠꯇꯕꯤꯗꯤ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯎꯃꯪ ꯃꯅꯨꯡꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯦꯟꯈꯤ꯫